ꯅꯨꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3-4 ꯐꯥꯎꯕ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯒ ꯈꯛꯇꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯔꯕ? ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ? ꯅꯨꯡꯁꯤꯕꯁꯦ ꯃꯈꯜ ꯀꯌꯥ ꯁꯨꯕꯒꯦꯕ? ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤꯀꯣ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯑꯃꯈꯛꯇꯅꯤꯕ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤꯂꯤꯡꯁꯇ ꯗꯤꯄꯦꯟ ꯇꯧꯏꯕ, ꯐꯤꯂꯤꯡꯁꯅ ꯅꯨꯡꯁꯤꯕꯁꯤꯡꯁꯦ ꯗꯤꯚꯥꯏꯗ ꯇꯧꯊꯣꯛꯄꯅꯤꯕ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯈꯛꯇꯅꯤꯕ꯫ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯏꯃꯥ ꯏꯄꯥ ꯅꯨꯡꯁꯤꯕ, ꯏꯇꯨ ꯏꯆꯥ ꯅꯨꯡꯁꯤꯕ, ꯏꯃꯥꯟꯅꯕ ꯅꯨꯡꯁꯤꯕ, ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯗꯨ ꯅꯨꯡꯁꯤꯕ꯫ ꯑꯩꯈꯣꯏꯒꯤ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯅꯨꯡꯁꯤꯕꯗꯣ, ꯃꯥ ꯅꯨꯡꯁꯤꯕꯗꯨꯒꯤ ꯐꯤꯂꯤꯡꯁ ꯑꯗꯨ ꯇꯣꯉꯥꯜꯂꯤꯕ, ꯏꯃꯥ ꯏꯄꯥ ꯅꯨꯡꯁꯤꯕꯁꯤꯒꯤ ꯐꯤꯂꯤꯡꯁ ꯑꯁꯦ ꯇꯣꯉꯥꯜꯂꯤꯕ, ꯏꯇꯨ ꯏꯆꯥ ꯅꯨꯡꯁꯤꯕꯒꯤ ꯐꯤꯂꯤꯡꯁ ꯑꯁꯦ ꯇꯣꯉꯥꯜꯂꯤꯕ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯨꯡꯁꯤꯕꯅꯤꯕ, ꯑꯩꯈꯣꯏꯒꯤ ꯐꯤꯂꯤꯡꯁ ꯑꯁꯤꯅ ꯃꯁꯤ ꯗꯤꯚꯥꯏꯗ ꯇꯧꯕꯅꯤꯕ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3-4 ꯐꯥꯎꯕ ꯅꯪ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯒ ꯀꯔꯤꯅꯣꯕ ꯎꯠꯆꯅꯤꯡꯂꯤꯕꯁꯦ? ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ, ꯃꯁꯤꯔꯕ? ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3-4 ꯐꯥꯎꯕ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯐꯣꯟꯗ ꯋꯥꯔꯤ ꯅꯞꯅꯗꯨꯅ ꯂꯩꯔꯒ,ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯒ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯀꯧꯗꯦꯕ꯫ ꯃꯗꯨꯏꯗꯣ ꯉꯥꯏꯍꯥꯛꯇꯪꯒꯤ ꯆꯥꯛꯅꯕ, ꯀꯨꯏꯔꯔꯣꯏꯗ꯭ꯔꯕ, ꯃꯇꯝ ꯈꯔ ꯂꯩꯔꯒ ꯀꯥꯏꯅꯒꯗꯧꯕ ꯅꯨꯡꯁꯤꯕꯅꯦꯕ, ꯁꯦꯡꯅ ꯍꯥꯏꯒꯦꯕ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤꯀꯣ ꯊꯥꯖꯅꯕ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3-4 ꯐꯥꯎꯕ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯒ ꯃꯤꯠꯁꯤꯅ ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔ ꯐꯥꯎꯕ ꯐꯣꯟ ꯊꯝꯕ ꯌꯥꯔꯣꯏꯀꯣ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯐꯣꯟ ꯊꯝꯂꯕ ꯅꯪꯅ ꯑꯩꯁꯦ ꯅꯨꯡꯁꯤꯗ꯭ꯔꯦ, ꯃꯁꯤ ꯑꯩ ꯈꯟꯗ꯭ꯔꯣꯕꯅꯤ, ꯃꯁꯤꯅꯤꯕ ꯍꯧꯖꯤꯛꯀꯥꯟ ꯍꯥꯏꯅꯔꯤꯕꯁꯦ꯫ ꯃꯁꯤꯒꯨꯝꯕ ꯅꯨꯡꯁꯤꯕꯁꯦ ꯀꯨꯏꯅ ꯂꯥꯁꯇꯤꯡ ꯑꯣꯏꯒꯗꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦꯕ, ꯁꯦꯡꯅ ꯍꯥꯏꯒꯦꯕꯀꯣ꯫ ꯆꯥꯛꯅꯔꯤꯅꯦꯕ, ꯍꯧꯒꯠꯂꯛꯄꯒꯤ, ꯏ ꯁꯥꯒꯠꯂꯛꯄꯒꯤ, ꯏꯟꯈꯠꯂꯛꯄꯒꯤꯀꯣ, ꯃꯇꯝꯅ ꯂꯥꯛꯄꯒ ꯃꯇꯨꯡ ꯏꯟꯅꯀꯣ ꯃꯥꯏꯟꯁꯦ ꯆꯦꯟꯖ ꯁꯨꯔꯛꯀꯅꯤ, ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯗ꯭ꯔꯤꯕ ꯆꯍꯤ ꯑꯩꯈꯣꯏꯒꯤ 20-22ꯗ ꯁꯨꯔꯛꯂꯤꯕ ꯃꯇꯥꯡꯁꯦ, ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯁꯤꯒꯨꯝꯕꯁꯦ ꯌꯥꯝꯅ ꯊꯣꯛꯏꯕ꯫ ꯃꯁꯤꯒꯤ 22-23ꯁꯦ ꯅꯪꯅ ꯀ꯭ꯔꯣꯁ ꯇꯧꯔ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯖꯤꯛꯀ ꯍꯦꯟꯅ ꯅꯪ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯄꯨꯝꯅꯃꯛꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤꯕ, ꯑꯐ ꯐꯠꯇ ꯃꯁꯛ ꯈꯪꯂꯛꯀꯅꯤꯕ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯐꯝ ꯊꯣꯛꯏꯕ꯫ ꯑꯩꯈꯣꯏꯅ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ, ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯇꯝ ꯑꯃꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3-4ꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤꯗꯃꯛꯇ ꯍꯧꯒꯠꯅꯔꯝꯃꯤꯕ꯫ ꯍꯧꯖꯤck ꯃꯇꯝꯗꯤ ꯃꯁꯤ ꯃꯇꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯐꯣꯟꯗ ꯅꯞꯅꯗꯨꯅ ꯂꯩꯔꯦꯕ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯎꯠꯄꯒꯤꯗꯃꯛꯇꯀꯣ ꯃꯇꯝ ꯄꯨꯝꯕꯗ ꯐꯣꯟꯗ ꯅꯞꯄꯒꯤ ꯃꯊꯧ ꯇꯥꯗꯦ, ꯃꯇꯝ ꯄꯨꯝꯕꯗ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦꯕ꯫ ꯊꯥꯖꯕ ꯍꯥꯏꯕ ꯊꯥꯖꯕꯁꯦ ꯈꯛꯇꯒꯤ ꯃꯊꯧꯅꯦꯕ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯒꯁꯨꯀꯣ, ꯀꯣꯜ ꯍꯦꯛ ꯂꯥꯛꯄꯗ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯕꯗ ꯒ꯭ꯌꯥꯟ ꯇꯥꯕ, ꯃꯥꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯕꯁꯨ ꯅꯪꯅ ꯀꯣꯜ ꯇꯧꯕꯗ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯕꯗ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯕ, ꯃꯇꯝ ꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕ, ꯃꯇꯝ ꯆꯥꯅ ꯂꯥꯏꯔꯤꯛ ꯄꯥꯕ, ꯃꯇꯝ ꯆꯥꯅ ꯇꯨꯝꯕ, ꯃꯁꯤ ꯃꯌꯥꯝꯁꯤꯕꯨ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯅ ꯆꯠꯂꯕꯀꯣ, ꯃꯁꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤꯕ, ꯁꯦꯡꯅ ꯍꯥꯏꯒꯦꯕꯀꯣ꯫ ꯑꯃꯅ ꯑꯃꯕꯨꯀꯣ ꯃꯤ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕ, ꯐꯣꯟꯗ ꯅꯞꯇꯨꯅ ꯂꯩꯔꯒ ꯈꯛꯇ ꯅꯪ ꯀꯩꯗꯧꯉꯩꯗ ꯃꯤ ꯑꯣꯏꯕ ꯉꯝꯃꯣꯏꯕ꯫ ꯑꯃꯅ ꯑꯃꯕꯨ ꯊꯥꯖꯅꯔꯕ, ꯃꯗꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤꯕ꯫ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯄꯨꯟꯁꯤꯗꯀꯣ ꯅꯨꯡꯁꯤꯕ ꯀꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡꯗꯀꯣ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨꯀꯣ ꯃꯥꯏ ꯄꯥꯛꯈꯤꯕ, ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯈꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯏꯕ꯫ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯀꯣ, ꯅꯨꯄꯥ ꯈꯪꯗꯦ ꯅꯨꯄꯤ ꯈꯪꯗꯦ, ꯃꯥꯗꯣ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯊꯣꯛꯂꯒꯗꯤꯀꯣ ꯁꯣꯏꯗꯅ ꯃꯥꯗꯣ ꯅꯪꯒꯤ ꯃꯅꯥꯛꯇ ꯍꯟꯗꯨꯅ ꯂꯥꯛꯀꯅꯤꯕ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯗꯣ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯕ ꯊꯣꯛꯂꯒꯗꯤ ꯅꯪꯅ ꯐꯅꯁꯨ ꯍꯣꯠꯅꯧꯕ, ꯅꯪꯗꯤ ꯀꯩꯗꯧꯉꯩꯗ ꯑꯣꯏꯕ ꯉꯝꯂꯣꯏꯕ꯫ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯪꯒꯤ ꯂꯥꯏꯕꯛꯇꯒꯤ, ꯅꯪꯒꯤ ꯄꯨꯟꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯕ ꯀꯥꯟꯗꯗ ꯀꯅꯥꯅ ꯈꯪꯒꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯍꯦꯟ ꯑꯊꯣꯏꯕ ꯀꯌꯥ ꯑꯃ ꯂꯥꯛꯄꯁꯨ, ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ, ꯃꯥꯅ ꯇꯤꯡꯈꯪ ꯑꯣꯏꯔꯒ, ꯃꯥꯅ ꯄꯜ ꯑꯣꯏꯔꯒ ꯂꯥꯛꯀꯗꯕ ꯀꯌꯥ ꯑꯃ ꯊꯤꯡꯅ ꯂꯩꯔꯝꯕꯁꯨ, ꯃꯁꯤꯁꯨ ꯈꯟꯗꯣꯛꯀꯗꯕꯅꯦꯕ꯫ ꯀꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡꯗꯀꯣ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯅꯔꯤꯕ꯫ ꯃꯁꯤ ꯄꯨꯝꯕꯁꯦ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕ, ꯊꯥꯖꯕ ꯌꯥꯗꯕ ꯅꯨꯡꯁꯤꯕꯗꯣ, ꯃꯗꯨꯅ ꯊꯤꯡꯗꯨꯅ ꯂꯩꯔꯝꯕꯅꯦꯕ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯀꯗꯕ ꯑꯐꯕ ꯃꯌꯥꯝꯗꯣ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯡꯁꯤꯕ ꯎꯠꯄꯒꯤꯗꯃꯛꯇ, ꯅꯨꯡꯁꯤꯕ ꯈꯪꯅꯕꯒꯤꯗꯃꯛꯇ, ꯃꯒꯨꯟ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ, ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯗꯦꯕ꯫ ꯃꯇꯝ ꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯧ, ꯃꯇꯝ ꯆꯥꯅ ꯅꯪꯅ ꯇꯧꯖꯒꯗꯕ ꯊꯕꯛꯁꯤꯡꯗꯣ ꯇꯧ꯫ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯒꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯇꯨꯝꯅꯤꯡꯕ ꯐꯥꯎꯕ, ꯂꯥꯏꯔꯤꯛ パꯅꯤꯡꯗꯕ, ꯍꯣꯠꯅꯅꯤꯡꯗꯕ, ꯑꯁꯤ ꯃꯌꯥꯝꯁꯦ ꯊꯣꯛꯀꯅꯤꯕ꯫ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝꯁꯦ ꯆꯍꯤ 20ꯗꯒꯤ 24-25ꯁꯦ ꯍꯣꯠꯅꯒꯗꯕ ꯃꯇꯝꯅꯦꯕ꯫ ꯃꯇꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯃꯇꯝ ꯃꯥꯡꯍꯜꯂꯒꯗꯤꯀꯣ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯒꯅꯤ? ꯐꯅ ꯅꯨꯡꯁꯤꯔꯒꯁꯨꯀꯣ ꯆꯍꯤ 24-25 ꯁꯨꯖꯜꯂꯛꯄ ꯃꯇꯝꯗꯀꯣ ꯕꯣꯔꯤꯡ ꯆꯨꯔꯛꯑꯅꯤꯕ꯫ ꯅꯨꯃꯤꯠꯀꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯟꯅꯔꯤꯕꯁꯦ? ꯅꯨꯃꯤꯠꯀꯤ ꯆꯥꯛ ꯆꯥꯔꯕ? ꯀꯩꯗꯧꯔꯝꯃꯤꯅꯣ? ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯤꯔ? ꯅꯈꯣꯏꯒꯤ ꯃꯃꯥ ꯇꯨꯝꯈ꯭ꯔꯕ? ꯅꯣꯡꯃꯅ ꯆꯥꯛ ꯆꯥꯔꯕꯗꯒꯤ ꯍꯧꯒꯅꯤ, ꯅꯣꯡꯃꯅ ꯀꯩꯗꯧꯔꯝꯂꯤꯕꯅꯣꯗꯒꯤ ꯍꯧꯒꯅꯤ, ꯅꯣꯡꯃꯅ ꯅꯪꯒꯤ ꯃꯃꯥ ꯕꯕꯥ ꯇꯨꯝꯈ꯭ꯔꯕꯔꯥ, ꯅꯣꯡꯃꯅ ꯅꯪ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕ ꯃꯥꯜꯂꯦ, ꯅꯤꯡꯁꯤꯡꯂꯛꯇ꯭ꯔꯦ꯫ ꯋꯥꯍꯩꯁꯤꯡꯁꯦ ꯆꯞ ꯃꯥꯟꯅꯕ ꯋꯥꯍꯩꯅꯦꯕ꯫ ꯃꯁꯤ ꯃꯌꯥꯝꯁꯦ ꯔꯤꯄꯤꯇꯦꯗꯂꯤ ꯑꯣꯟꯊꯣꯛꯇꯨꯅ ꯑꯗꯨꯝ ꯍꯟꯅ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯕ꯫ ꯅꯨꯃꯤꯠꯀꯤ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ, ꯀꯔꯤ ꯑꯍꯦꯟ ꯑꯊꯣꯏꯕꯅꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ? ꯃꯁꯤꯒꯨꯝꯕ ꯋꯥꯍꯩ ꯇꯣꯄꯤꯛ ꯈꯔ ꯈꯛꯇꯅꯦꯕ꯫ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ ꯃꯥꯜꯂꯦ, ꯐꯣꯟꯒ ꯇꯧꯔꯛꯈꯤꯗ꯭ꯔꯦ, ꯃꯦꯁꯦꯖ ꯍꯜꯂꯛꯇꯦ, ꯕꯤꯖꯤ ꯂꯩ, ꯑꯗꯨ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯕꯀꯣ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯡꯁꯤꯕ ꯎꯠꯄꯒꯤꯗꯃꯛꯇ
ꯅꯨꯡꯁꯤꯕ ꯈꯪꯅꯕꯒꯤꯗꯃꯛꯇ ꯃꯒꯨꯟ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯗꯦꯕ ꯑꯂꯣꯏꯕꯗ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯁꯦ ꯀꯥꯏꯅꯔꯕ ꯃꯇꯨꯡꯗꯀꯣ ꯁꯨꯁꯥꯏꯗ ꯇꯧꯒꯦ ꯈꯟꯕ ꯍꯨ ꯆꯥꯒꯦ ꯈꯟꯕ ꯁꯤꯔꯒꯦ ꯈꯟꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯅꯪꯒꯤ ꯀꯣꯛꯇ ꯂꯥꯛꯂꯕꯀꯣ ꯀꯔꯤꯒꯨꯝꯕ ꯈꯔꯇꯪ ꯅꯤꯡꯁꯤꯡꯍꯟꯒꯦꯕ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯑꯃꯨꯛꯇꯪ ꯈꯜꯂꯨꯕ ꯃꯈꯣꯏꯅ ꯅꯪꯕꯨ ꯆꯥꯎꯅ ꯌꯣꯛꯂꯛꯄꯗꯀꯣ ꯑꯁꯥ ꯀꯌꯥ ꯑꯃ ꯃꯪꯂꯥꯟ ꯀꯌꯥ ꯑꯃ ꯁꯥꯒꯠꯂꯒ ꯌꯣꯛꯆꯔꯛꯄꯅꯤꯕ ꯏꯃꯥ ꯑꯗꯨꯅ ꯊꯥ 9 ꯄꯨꯛꯅꯨꯡꯗ ꯀꯣꯜꯂꯒ ꯏꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯣꯡꯗ ꯎꯠꯂꯤꯕ ꯆꯞꯄꯜ ꯑꯗꯨ ꯇꯠꯅ ꯐꯥꯎꯕꯀꯣ ꯁꯤꯟꯗꯕꯤꯗ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕ ꯍꯣꯠꯅꯔꯒ ꯅꯪꯕꯨ ꯆꯥꯎꯅ ꯁꯥꯡꯅ ꯌꯣꯛꯂꯛꯄꯅꯤꯕ ꯃꯗꯨꯒ ꯀꯔꯤꯁꯨ ꯂꯩꯇꯕ ꯉꯔꯥꯡ ꯅꯍꯥꯟ ꯈꯛꯇ ꯅꯪꯒꯤ ꯂꯥꯏꯐꯇ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯂꯤꯕ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯊꯥ 3-4 ꯈꯛꯇ ꯉꯥꯏꯔꯤꯕ ꯆꯍꯤꯃꯛꯇꯪ ꯈꯟꯅꯕꯗ ꯉꯥꯏꯔꯤꯕ ꯃꯥꯅ ꯅꯨꯡꯁꯤꯕꯗ ꯃꯤꯔꯥꯏꯕꯤꯔꯝꯂꯦ ꯈꯜꯂꯒ ꯅꯪꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯒꯦ ꯈꯜꯂꯤꯕꯗꯣ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯗꯤ ꯅꯪ ꯅꯨꯡꯁꯤꯗꯕ꯭ꯔꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯍꯦꯟꯕ꯭ꯔꯥ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯅ ꯅꯨꯡꯁꯤꯕꯅ ꯍꯦꯟꯕ꯭ꯔꯕ ꯃꯁꯤ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯈꯜꯂꯨꯕ ꯃꯔꯝ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯀꯥꯏꯅꯔꯕ ꯃꯇꯨꯡꯗꯀꯣ ꯃꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯁꯦ ꯀꯩꯗꯧꯉꯩꯗ ꯊꯥꯡꯒꯦ ꯈꯟꯒꯅꯨ ꯀꯅꯥꯅ ꯈꯪꯉꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯅ ꯃꯥꯅ ꯆꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯍꯦꯟꯅ ꯊꯣꯏꯕ ꯀꯌా ꯑꯃ ꯂꯥꯛꯄꯁꯨ ꯏꯃꯥ ꯕꯕꯥꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯅ ꯊꯝꯒꯗꯕꯅꯤ ꯅꯪꯅ ꯃꯇꯤꯛ ꯆꯥꯔꯕ ꯀꯥꯟꯗ ꯏꯃꯥ ꯕꯕꯥꯒꯤ ꯅꯤꯡꯕ ꯊꯨꯡꯈꯤꯗꯕ ꯀꯌా ꯑꯃ ꯅꯤꯡꯕ ꯀꯥꯏꯈꯤꯕ ꯀꯌا ꯑꯃꯗꯣ ꯅꯪꯅ ꯅꯤꯡꯕ ꯊꯨꯡꯍꯟꯒꯗꯕꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕꯤꯕ ꯊꯣꯛꯂꯒꯗꯤ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯊꯦꯡꯅꯔꯁꯤ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤꯗꯃꯛꯇ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯕꯥꯏ